Kasbani Imphal Nayani Devi na pau pajari. Ojagi numitang si Manipur Sarkarna Raja Siki Oja Singh State Teachers Award pidune ikai khumna khre. Imphal gi City Convention Center da pangtokpa Raja Tagi Ojagi numitauramda State Teachers Award sing asida natana College Nipanda Educational Excellence for Education U Award amasung TG Higher Secondary School ki Principal Srimati Binita Devi Yalangbamda School asina kumsi jahi Higher Secondary Parikhyada topper sing puthokpa amasung School asigi parikhyagi fol yamna phajabagi damang memento amasung appreciation certificate piduna ikai khumna khi thauram durwangang bada Rajagi Chief Secretary Dr. Punit Kumar Goyal na hai oja sing asilok singi mangal piba khakda nate lamchat sajat sembiba minungsi amasung thauna po aliba misak singni Chief Secretary na hai. This day in memory of Dr. Sarvapalli Radhakrishnan, the President of India from 1962 to 67, he believed that the education was the path to nation building and teachers are the torch bearers in that journey. Teachers are not only transmitters of knowledge but also mentors of character and courage. They instill values and prepare young minds to face future challenges with confidence. Thauram aduda Principal Secretary Higher and Technical Education Sri R.K. Dinesh Singhna Sabhapati oikhe. Rashtrapati Draupadi Murmuna hairi nupi macha singda khwaidigi phaba makhalgi shiksha pibana nupina lamjingba chakot khongthang yangsil hanabagi khwaidigi kanaba pambaini. New Delhi da ngasi lisingani kunmanga gi National Teachers Award entokaba matungda thauramduda tinkheba miyamda wangangbada Rashtrapati na hai nupi macha singbu shiksha piba habisi khwaidagi mangjil thaba thodang oigadabani mahakna hai icha nupi singda shiksha piba habisi imung manung khunai amasung leibak asi chawkhat hanabagi mamal naidraba dani haukiba chahi khara asida awang mathagi mahi tambada nupi macha gi masing changwangna hengalakpa ubada Rashtrapati na nungaiba phongdokhi. Meghalaya da Bangladesh ngamkhai landuna ain kaina mi jangsilakpa thingnaba raja atuda athuba matamda inner line permit system chana hanaba Meghalaya gi Mukhy Mantri Konark ke Sangmana Kendra gi Griha Mantri Amit Shah da taksinkhre. Sri Sangmana ngarang New Delhi da Griha Mantri ga unabada ain kaina jangsilakpa sing thingnaba check tawbaga loinana ngamkhai paring hena ningthina yengsinba amasung infrastructure phagat anbagi tangai phadaba lei aina khanghanki. GST rate hantha halakbabu mayam punna chakon minana bagi maikai da khongthang amani haina yumpubi nupi sing mahiroi sing amasung lomi singna taramna okli khongthang asina mipung khudimaki sel thungi polum hantha halagani hairi Mumbai gi yumpubi nupi amana imung manungda sijanaba polam singi GST hantarakba du taramna okladuna hai masi yumpuriba singi damakta di achobo khudol amani masina aikhoigi imung manung pubagi thabakta hena khudung chaba lehelagani mahi tambagi polam singda loba GST hantarakba du gi dama kendrabu thagatladuna mahiroi amana hai masina khunai gi asonba kanglupi angang singda mateng oiragani Tractor har lawu singu gi khulai sing amasung ithai lokhong da sijanaba khulai singi tax hantarak bagi dama lomi amana kendra sarkar bu thagatli mahang na hai masina lomi singi jading singthaningai oina hanta halagani amasung makhogi ai amati sel tungsinba hengat halagani Yumsakai janumita New Delhi da GST Council gi mifam yauruba Arunachal Pradesh ki Upa Mukhyamantri Chauna Maina hairi Pradhan Mantri Narendra Modi amasung Sel Thum Mantri Nirmala Sitaraman gi lamjing makhada mifam aduna lokhibo warep sing asida miyam gi punchi mahing laitok hannaba lalol itik tawbada komhannaba amasung tung koina semilon phagat hanbagi mamitai mahangna hai kanaba sing asi khunai gi mipung khuding makta yauhannaba Arunachal Pradesh sarkarna makhatana achobu thodang lokhigani Laibak asida ngasi Hazrat Muhammad ki mapong numit Milad ud nabi pangthokli numit sida piba paujel amada Rashtrapati Draupadi Murmuna hai Hazrat Muhammad na amata oiba amasung miyoibagi seba tawbagi paujel pibirami miyamna asigumba senglaba numit asida mahaki pautak sing adudagi pukning ithil oiraga machin manau oibagi wakhalonda sangsin minanaba warep logadabani paulojare